Central Board of Secondary Education CBSE na lauba class 12 ke examination fal nga silauthukre pass tawbagi tsang chada 35.2 sinoikre examination asida nupi na nupadagi pass tawbagi chang henba thengnari nupi pass tawbagi chang chada 35.9 taruk aduga nupa na chada 39.1 oiri examination asigi pass tawbagi chang ase mamangi chahi ge yengnabada chada ahum hanthaba thengnari Chahi asigi oina examination asida mahairoi lakh tara taret lising humpunipan ka chamapan humpunipan thakibani sahi asigi oina examination asida Tiruvananthapuram region na chada marifutara manga 10.2 gi changda pass tawduna khwaidagi wangna pass tawki aduga Pragyaras region na chada humputara ni 10.3 gi changda pass tawduna khwaidagi nemna pass tawboiki examination asida mahairoi lakh amaga lising humpuhumdoi compartment category da lakhi Masi mamangi chahiga yengnabada chada anigi changda hengalakli amaromda mahairoi sing marifutara mari romna chada marifutara gi mathakta phangli aduga mahairoi sing tara taret romna chada marifutara manga gi mathakta phangba thengnari